ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ 2022ꯒꯤ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯩꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯑꯩꯒꯤꯅ ꯏꯃꯥꯗꯒꯤ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠꯀꯤ ꯋꯥꯍꯩ ꯑꯃꯗꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯒꯤ ꯐꯦꯚꯔꯦꯠ ꯄꯣꯏꯇ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤꯗ ꯀꯔꯝꯕ ꯄꯣꯏꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ꯫ ngasi Meragi Purnima October-gi tang 8 ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯄꯥꯎꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯂꯦꯅꯤꯟꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯩꯔꯦꯡ 3 ꯈꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯂꯃꯥꯕꯝ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯩꯇꯩ ꯆꯅꯨ, ꯑꯅꯤꯁꯨꯕꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯩꯇꯩ ꯀꯕꯤ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯍꯤꯖꯝ ꯑꯉꯥꯡꯒꯤ ꯂꯃꯟ ꯑꯍꯨꯝꯁꯦ ꯑꯩ ꯏꯁꯥꯃꯛꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯎ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯅ ꯏꯆꯥ ꯂꯦꯅꯤꯟꯅ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯄ ꯐꯪꯖꯕꯁꯦ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯁꯣꯛ 1992ꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯁꯨ ꯑꯩꯍꯥꯛ ꯗꯦꯜꯂꯤꯗ ꯂꯩꯖꯔꯤ꯫ ꯑꯗꯨꯗꯁꯨ ꯑꯩꯍꯥꯛꯅ ꯁꯩꯔꯦꯡ ꯃꯊꯪ ꯃꯔꯤ ꯂꯥꯟꯊꯣꯛꯄ ꯉꯝꯖꯈꯤ ꯏꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ꯫ ꯑꯗꯨꯅ ꯉꯁꯤꯅ ꯑꯩꯍꯥꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯖꯕ ꯑꯁꯦ ꯏꯆꯥꯁꯤꯡ ꯑꯩꯕꯨ ꯁꯧꯒꯠꯄꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯔꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯅꯣꯡꯂꯨꯛꯅ ꯈꯣꯏꯔꯝꯖꯔꯤ, ꯚꯛꯇꯤ ꯀꯠꯆꯔꯤ, ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯍꯥꯟꯕꯗ ꯀꯕꯤ ꯀꯃꯜꯒꯤ ꯃꯩꯇꯩ ꯆꯅꯨ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯂꯦꯡꯁꯤꯜꯂꯛꯂꯦ ꯏꯃꯥ ꯃꯩꯇꯩ ꯆꯅꯨ, ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤ ꯏꯃꯥꯒꯤ ꯈꯨꯌꯥꯗ꯫ ꯂꯩ ꯊꯤꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯑꯊꯥꯞꯄ ꯎꯃꯪꯗ ꯆꯠꯀꯗꯕ, ꯅꯠꯇꯦ ꯑꯋꯥꯡꯕ ꯎꯄꯥꯜ ꯀꯥꯒꯗꯕ, ꯏꯅꯛ ꯅꯛꯄ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯊꯤꯔꯨꯁꯤ ꯄꯨꯛꯅꯤꯡꯒꯤ ꯂꯩꯀꯣꯜꯗ꯫ ꯄꯨꯛꯅꯤꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯍꯦꯛꯇꯨꯅ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯂꯪꯅ ꯂꯦꯡꯗꯨꯅ, ꯈꯥꯡꯕ ꯀꯟꯕꯒꯤ ꯌꯦꯟꯗꯥꯏꯗ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤꯅꯦ ꯏꯃꯥꯒꯤ ꯈꯨꯌꯥꯗ꯫ ꯂꯩꯒꯤ ꯃꯟꯗꯤꯔ ꯁꯥꯔꯨꯁꯤ ꯏꯃꯥꯒꯤ, ꯄꯥꯝꯗꯦ ꯌꯣꯠꯀꯤ ꯃꯟꯗꯤꯔ ꯃꯥꯡꯒꯗꯕ ꯀꯣꯜꯍꯤꯡ ꯀꯥꯔꯒ, ꯄꯥꯝꯗꯦ ꯅꯨꯡꯒꯤ ꯃꯟꯗꯤꯔ ꯂꯨꯞꯀꯗꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯃꯅꯨꯡꯗ, ꯄꯥꯝꯗꯦ ꯆꯦꯛꯀꯤ ꯃꯟꯗꯤꯔ ꯋꯥꯡꯅ ꯁꯥꯔꯒ ꯑꯃꯨꯛꯇꯪ ꯃꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯔꯨꯁꯤ ꯂꯩꯒꯤ ꯃꯟꯗꯤꯔ ꯆꯥꯎꯈꯠꯅꯕ ꯃꯇꯝꯒꯤ ꯏꯊꯛ ꯃꯊꯛꯇ꯫ ꯀꯪꯈ꯭ꯔꯒ ꯆꯣꯡꯂꯛꯄ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯂꯩꯒꯤ ꯆꯥꯔꯅ ꯆꯥꯎꯈꯠꯅꯕ ꯃꯁꯥ ꯃꯔꯦꯡ ꯑꯁꯨꯝ ꯀꯨꯏꯔꯛꯂꯒ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯁꯥꯠꯄ ꯂꯩꯔꯥꯡ ꯂꯩꯒꯤ ꯆꯥꯔ ꯊꯤꯔꯨꯁꯤ, ꯊꯥꯔꯨꯁꯤ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ, ꯃꯈꯣꯡ ꯏꯪꯍꯟꯁꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯏꯐꯨꯠꯅ, ꯀꯪꯈ꯭ꯔꯕꯁꯨ ꯑꯃꯥꯡꯕ ꯍꯛꯆꯥꯡꯅ ꯂꯩꯍꯧꯁꯅꯨ ꯄꯨꯛꯅꯤꯡꯒꯤ ꯂꯩꯔꯥꯡꯗꯨ, ꯁꯥꯠꯍꯧꯁꯅꯨ ꯇꯒꯨꯞ ꯇꯒꯨꯞꯅ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ, ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯒꯤ ꯂꯩꯅꯝ ꯅꯨꯡꯁꯤꯕ ꯇꯞꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯁꯅꯨ ꯃꯩꯇꯩ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ, ꯇꯦꯛꯈꯠꯁꯅꯨ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕ ꯃꯩꯇꯩ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯁꯣꯡꯕ ꯎꯃꯪ ꯀꯛꯊꯠꯇꯨꯅ ꯊꯥꯁꯅꯨ ꯇꯔꯨ ꯇꯔꯨꯕ ꯂꯩꯒꯤ ꯆꯥꯔ, ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯀꯠꯅꯅꯕ ꯁꯦꯝꯁꯅꯨ ꯅꯤꯡꯊꯤꯕ ꯅꯤꯀꯨꯟꯖꯕꯣꯟ꯫ ꯑꯊꯥꯞꯄꯗ ꯂꯩꯕ, ꯑꯅꯛꯄꯗ ꯂꯩꯕ, ꯑꯆꯧꯕꯁꯨ ꯑꯄꯤꯛꯄꯁꯨ ꯅꯤꯡꯅꯁꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯃꯆꯥꯅꯤ ꯂꯩꯒꯤ ꯄꯔꯦꯡ ꯇꯠꯇꯅꯕ꯫ ꯍꯦ ꯂꯩꯕꯥꯛ ꯃꯆꯥ ꯃꯥꯇ꯭ꯔꯤ ꯁꯦꯕꯛ, ꯁ꯭ꯋꯥꯔꯊ ꯇ꯭ꯌꯥꯒꯀꯤ ꯁꯤꯗ ꯍꯤꯗꯥꯛ ꯊꯥꯕꯤꯌꯨ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ꯫ ꯄꯨꯟꯁꯤꯟꯕ ꯄꯥꯝꯂꯕꯗꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯍꯧꯕ ꯂꯩꯄꯥꯛ, ꯀꯦꯜꯂꯛꯄ ꯂꯩꯔꯥꯡ ꯃꯈꯣꯛ ꯂꯣꯏꯗꯨꯅ
ꯎꯈꯤꯗꯨꯅ ꯃꯇꯝꯒꯤ ꯏꯆꯦꯅ ꯇꯥꯎꯔꯨꯁꯅꯨ ꯁꯃꯨꯗ꯭ꯔ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯍꯧꯕ ꯂꯩꯄꯥꯛ ꯆꯥꯎꯈꯠꯂꯛꯄ ꯃꯁꯥ ꯃꯔꯦꯡꯅ ꯑꯇꯤꯌꯥ ꯊꯠꯁꯅꯨ ꯅꯣꯡꯒꯤ ꯂꯝꯕꯤ ꯄꯣꯊꯥꯖꯁꯅꯨ ꯃꯤꯔꯩꯕꯥꯛꯀꯤ ꯆꯦꯛ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯇ ꯍꯧꯕ ꯂꯩꯔꯥꯡ ꯊꯥꯔꯨꯁꯅꯨ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗꯁꯨ ꯁꯥꯠꯂꯨꯁꯅꯨ ꯚꯥꯔꯠꯀꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯣꯏꯗ ꯉꯝꯂꯣꯏꯗꯒꯦ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯒꯦ ꯂꯩ ꯄꯔꯦꯡꯅ ꯇꯠꯈ꯭ꯔꯕꯅꯤ ꯑꯁꯤꯗ ꯃꯩꯇꯩ ꯆꯅꯨ ꯁꯩꯔꯦꯡ ꯊꯧꯒꯜ ꯇꯧꯖꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯏꯕꯤꯔꯝꯕ ꯃꯩꯇꯩ ꯀꯕꯤ ꯁꯩꯔꯦꯡ ꯑꯁꯤꯃꯛ ꯑꯩꯍꯥꯛꯅ ꯀ꯭ꯂꯥꯁ 2 ꯇꯝꯃꯤꯉꯩꯗꯒꯤ ꯑꯩ ꯁꯩꯔꯦꯡ ꯊꯤꯖꯔꯛꯂꯕꯅꯤ ꯁꯤꯒꯤ ꯃꯩꯇꯩ ꯀꯕꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯐꯣꯡꯅꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯑꯔꯦꯝꯕꯗ ꯀꯦꯟꯕꯒꯨꯝ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯑꯁꯤ ꯋꯥꯕꯨ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯄꯨꯝꯕꯪꯅꯩ ꯒꯣꯃꯨꯈꯤꯒꯤ ꯅꯥꯄꯣꯝꯗ ꯚꯥꯒꯤꯔꯊꯤ ꯒꯪꯒꯥꯅ ꯏꯆꯦꯜ ꯐꯥꯡꯅ ꯆꯦꯟꯕꯒꯨꯝ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗꯨꯗ ꯁꯤꯟꯊꯔꯛꯄ ꯂꯥꯏꯖꯅ ꯃꯤꯠꯂꯨꯒꯤ ꯅꯥꯄꯣꯝ ꯊꯨꯝꯅꯔꯤ ꯅꯆꯥꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯗ꯭ꯔꯤꯉꯩ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯝꯗ꯭ꯔꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯋꯣ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯌꯥꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯂꯥꯏꯔꯔꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯌꯥꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯂꯥꯏꯔꯔꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯝꯒꯤ ꯙꯔꯥ ꯅꯠꯇꯅ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯚꯛꯇꯤꯒꯤ ꯑꯁꯣꯟ ꯃꯊꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯂꯦꯝꯃꯨ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯈꯨꯌꯥ ꯈꯥꯕꯨ ꯀꯥꯎꯗꯕ ꯄꯤꯅꯕꯤꯌꯨ ꯏꯃꯥꯋꯣ ꯂꯥꯏꯔꯔꯕꯤ ꯏꯔꯣꯟꯅꯤ ꯈꯪꯗꯕꯅ ꯍꯥꯏꯕꯅꯤ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯏꯅꯨꯡ ꯁꯣꯔꯥ ꯇꯩꯔꯛꯂꯦ ꯆꯤꯡꯈꯩ ꯐꯤꯗꯨ ꯍꯨꯜꯂꯛꯂꯦ ꯀ꯭ꯋꯥꯛꯀꯤ ꯂꯝꯕꯥꯎ ꯁꯤꯜꯂꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯀꯥꯟꯗꯨꯗ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯟꯕꯗ ꯄꯨꯛꯅꯤꯡ ꯇꯣꯔꯕꯥꯟ ꯊꯛꯇꯨꯗ ꯋꯥꯈꯜꯒꯤ ꯑꯥꯁꯣꯟ ꯊꯥꯗꯨꯅ ꯏꯊꯛ ꯏꯔꯩ ꯈꯨꯗꯤꯡꯗ ꯄꯂꯦꯝꯒꯤ ꯐꯖꯕ ꯌꯦꯡꯖꯍꯧ ꯊꯥꯕꯜ ꯅꯩꯄꯣꯝ ꯍꯧꯔꯕ ꯁꯪꯕꯥꯅꯕ ꯑꯍꯤꯡꯗ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕ ꯌꯦꯡꯖꯍꯧ ꯀꯣꯝꯕꯤ ꯌꯦꯡꯉꯤ ꯋꯥꯠꯇꯦꯗꯣ ꯆꯦꯛꯂꯥ ꯌꯦꯡꯉꯤ ꯅꯣꯞꯇꯦꯗꯣ ꯀꯕꯤꯅ ꯋꯥꯠꯄ ꯍꯧꯅꯗꯦ ꯕꯁꯟꯇꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯉꯥꯉꯥꯟꯅꯕꯗ ꯑꯌꯥꯝꯕ ꯀꯣꯝꯕꯤ ꯆꯦꯛꯂꯥꯅ ꯍꯩꯔꯥꯊꯛꯇ ꯐꯝꯗꯨꯅ ꯃꯄꯨꯒꯤ ꯄꯣꯠꯂꯣꯏ ꯁꯛꯂꯤꯕ ꯀꯕꯤꯒꯤ ꯃꯤꯐꯝꯅ ꯌꯦꯡꯖꯍꯧ ꯁꯔꯠꯀꯤ ꯊꯥꯕꯜ ꯑꯔꯨꯕ ꯀꯥꯂꯦꯟꯒꯤ ꯂꯩꯔꯥꯡ ꯐꯖꯕ ꯀꯕꯤꯒꯤ ꯍꯔꯥꯎꯅꯐꯝꯅꯤ ꯄꯂꯦꯝ ꯅꯤꯡꯕ ꯏꯅꯥꯎꯁꯥ ꯀꯣꯔꯕꯥꯡ ꯃꯥꯡꯗ ꯊꯥ ꯈꯣꯔꯖꯩ ꯈꯨꯠꯇ ꯄꯥꯏ ꯄꯂꯦꯝꯒꯤ ꯅꯤꯡꯊꯤꯕ ꯈꯣꯠꯆꯤꯜꯍꯧ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯦ ꯀꯕꯤꯒꯤ ꯄꯣꯛꯅꯐꯝꯅꯤꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯂꯧꯁꯤꯡ ꯊꯥꯎꯃꯩ ꯊꯥꯟꯁꯅꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯅꯨ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯈꯣꯏꯔꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯍꯤꯖꯝ ꯑꯉꯥꯡꯅ ꯁꯩꯔꯦꯡꯕꯤꯕ ꯂꯃꯟ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕꯗꯒꯤ ꯄꯥꯝꯃꯨꯕ ꯏꯃꯥ ꯏꯃꯥ ꯏꯃꯥꯇꯅꯤ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯐꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯇꯅꯤ ꯃꯈꯣꯏ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯑꯍꯩ ꯑꯁꯤꯡꯒꯤ ꯃꯋꯥꯗꯤ ꯌꯣꯛꯆꯕꯤꯅꯤ ꯑꯇꯩ ꯑꯁꯤꯗꯤ ꯏꯒꯤ ꯃꯔꯤꯕꯨ ꯏꯃꯥꯅꯤ ꯏꯒꯤ ꯍꯧꯐꯝꯕꯨ ꯏꯔꯩꯄꯥꯛꯅꯤ ꯑꯇꯩ ꯏꯃꯥ ꯑꯔꯥꯏꯕꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯣꯟꯅꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯗꯦ ꯑꯆꯨꯝꯕꯃꯛꯄꯨ ꯅꯤꯡꯅꯗꯦ ꯃꯃꯥ ꯃꯁꯛ ꯈꯪꯅꯗꯦ ꯏꯃꯥꯕꯨ ꯏꯃꯥ ꯀꯧꯅꯗꯦ ꯃꯃꯥ ꯁꯦꯕꯥ ꯇꯧꯗꯕꯕꯨ ꯁꯥꯒꯤ ꯁꯤꯡꯗ ꯊꯥꯅꯩ ꯃꯥꯕꯨ ꯃꯤꯡꯗ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯁꯤꯒꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯈꯨꯕꯝ ꯀꯔꯤꯗ ꯂꯦꯞꯇꯨꯅ ꯏꯃꯥꯒꯤ ꯋꯥꯕ ꯀꯣꯛꯁꯤꯒꯦ ꯏꯆꯟ ꯏꯆꯦꯝ ꯂꯈꯥ ꯑꯃꯅ ꯅꯣꯡꯖꯨ ꯅꯣꯡꯁꯥ ꯈꯥꯛꯇꯅ ꯆꯦꯡꯕꯣꯟ ꯀꯣꯛꯇꯒꯤ ꯊꯥꯗ꯭ꯔꯤꯕ ꯄꯪꯆꯦꯠ ꯃꯆꯤ ꯂꯥꯛꯇꯨꯅ ꯏꯀꯥꯏ ꯏꯊꯤ ꯍꯨꯟꯗꯣꯛꯇꯨꯅ ꯈꯜꯂꯨ ꯀꯅꯥꯏꯗꯃꯛ ꯆꯦꯜꯂꯤꯕ ꯏꯄꯥ ꯏꯇꯣꯟ ꯀꯌꯥꯅ ꯂꯥꯡꯒꯣꯜ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯥꯎꯔꯦꯟ ꯇꯨꯡꯕꯨ ꯏꯜꯂꯤꯕ ꯀꯐꯨꯠ ꯆꯤꯡꯒꯣꯏ
ꯐꯥꯛꯇꯨꯅ ꯇꯨꯃꯤꯠ ꯀꯥꯡ ꯍꯌꯤꯡ ꯀꯥꯎꯗꯨꯅ ꯌꯦꯡꯉꯨ ꯀꯅꯥꯒꯤꯗꯃꯛ ꯅꯣꯝꯂꯤꯕ ꯏꯌꯥꯝꯕ ꯏꯅꯥꯎ ꯀꯌꯥꯅ ꯂꯣꯏꯕꯤ ꯆꯤꯡꯊꯥꯡ ꯂꯥꯟꯗꯨꯅ ꯌꯦꯡꯉꯨ ꯃꯤꯠꯇꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈ꯭ꯔꯕ ꯇꯦꯈꯥꯎ ꯃꯌꯥꯡ ꯇꯥꯟꯗꯨꯅ ꯎꯈꯣꯡ ꯋꯥꯈꯣꯡ ꯍꯤꯞꯇꯨꯅ ꯍꯥꯏꯌꯨ ꯀꯅꯥꯒꯤꯗꯃꯛ ꯆꯠꯂꯤꯕ ꯈꯜꯂꯨ ꯏꯅꯐꯤ ꯏꯈ꯭ꯋꯥꯡꯗ ꯁꯦꯠꯂꯤꯕ ꯏꯁꯥꯗ ꯄꯛꯂꯤꯕ ꯑꯄꯨꯝꯕ ꯅꯤꯄꯥ ꯀꯅꯥꯏ ꯍꯨꯃꯥꯡ ꯃꯟꯅꯣ ꯏꯔꯩ ꯈꯠꯄ ꯊꯣꯛꯆꯔꯤꯕ ꯑꯍꯩ ꯑꯁꯤꯡ ꯁꯥꯖꯔꯤꯕ ꯅꯤꯄꯥ ꯀꯅꯥꯏ ꯃꯄꯥꯟꯅꯅꯣ ꯏꯍꯩ ꯏꯁꯤꯡꯁꯨ ꯇꯝꯍꯜꯂꯦ ꯃꯤ ꯃꯔꯛꯁꯨ ꯇꯤꯜꯍꯜꯂꯦ ꯑꯆꯨꯝꯕ ꯑꯁꯤ ꯈꯟꯁꯤꯔꯥ ꯑꯥꯏꯟ ꯀꯥꯅꯟ ꯈꯪꯗꯕꯅꯤ ꯂꯧꯎꯕ ꯖꯤꯕ ꯑꯄꯪꯕꯅꯤ ꯁꯤꯇꯕꯨ ꯅꯩꯅ ꯆꯥꯁꯤꯔꯥ ꯌꯦꯡꯉꯨ ꯄꯟꯊꯧꯅ ꯈꯣꯡꯗꯥꯏ ꯁꯦꯠꯂꯤꯕ ꯏꯃꯥꯅ ꯄꯣꯡꯐ꯭ꯔꯤ ꯊꯣꯡꯂꯤꯕ ꯃꯈꯣꯏꯒꯤ ꯆꯔꯩ ꯍꯣꯡꯁꯤꯕ ꯐꯩꯖꯣꯝ ꯒꯨꯟꯖꯥ ꯇꯥꯈꯠꯁꯤ ꯂꯥꯏꯔ ꯄꯥꯝꯕꯤ ꯐꯨꯛꯇꯣꯛꯁꯤ ꯂꯥꯎ ꯍꯨꯃꯥꯡ ꯃꯃꯟ ꯂꯃꯟ ꯁꯤꯡꯂꯨꯁꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯜꯅ ꯂꯦꯡꯕꯤꯔꯝꯕ ꯂꯃꯟ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯔꯣꯏꯕꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯑꯁꯨꯝꯅ ꯄꯔꯦꯡ ꯃꯔꯤꯈꯛꯇꯪ ꯀꯠꯆꯔꯝꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯃꯁꯛ ꯈꯪꯗꯔꯤ ꯏꯃꯥ ꯃꯁꯛ ꯈꯪꯗꯕꯅ ꯑꯋꯥꯕꯁꯨ ꯀꯣꯛꯇꯔꯤ ꯁꯤꯗ ꯂꯣꯏꯖꯔꯦ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯦꯡꯕꯤꯔꯝꯕ ꯑꯁꯨꯝꯅ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯍꯥꯟꯅ ꯂꯥꯟꯊꯣꯛꯆꯈ꯭ꯔꯕ ꯄꯣꯏꯝꯁꯤꯡ ꯈꯔ ꯈꯟꯒꯠꯆꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔꯤ ꯄꯣꯏꯝ ꯍꯥꯏꯅ ꯋꯥꯈꯜꯗ ꯂꯥꯛꯄꯗ ꯀꯔꯝꯕ ꯄꯣꯏꯝꯅ ꯄꯥꯝꯕꯤ ꯍꯥꯏꯕꯗꯨꯒꯤ ꯃꯃꯤꯡ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯏꯕꯤꯔꯛꯎ ꯃꯊꯪꯒꯤ ꯄꯣꯏꯝ ꯑꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯃꯁꯤꯒꯤ ꯄꯣꯏꯝꯁꯤ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯄꯥꯕꯤꯈ꯭ꯔꯕ ꯄꯣꯏꯝꯅꯤ ꯃꯁꯤ 1947ꯗ ꯏꯕꯤꯔꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯏꯝ ꯅꯤꯂꯀꯥꯟꯇ ꯍꯦꯂꯥꯡꯕꯝꯅ ꯏꯕꯤꯔꯝꯕ ꯄꯣꯏꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯅ 2019ꯗ ꯁꯟꯗꯣꯛꯆꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯣ ꯏꯃꯥꯅꯁꯨ ꯁꯣꯁꯥꯏꯇꯤꯒꯤꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ 1972ꯗ ꯇꯤꯔꯊ ꯖꯥꯇ꯭ꯔꯥ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯝꯃꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯍꯥꯛ ꯑꯣꯖꯥꯒꯤ ꯈꯣꯔꯖꯩꯗꯒꯤ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯣꯟ ꯊꯝꯕꯤꯔꯝꯂꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯃꯅꯤꯄꯨꯔ ꯀꯧꯕ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨꯅꯤ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯁꯩꯔꯦꯡꯁꯤ ꯑꯩꯍꯥꯛ ꯄꯥꯕ ꯍꯧꯖꯔꯒꯦ ꯔꯊ ꯖꯥꯇ꯭ꯔꯥ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯀꯥꯡꯁꯤ ꯃꯥꯡꯒꯪ ꯄꯨꯡꯒꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯖय ꯖꯒꯟꯅꯥꯊ ꯅꯤꯜꯂꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯤꯌꯥꯗꯗꯤ ꯑꯃꯛꯄ ꯌꯦꯡꯊꯤꯅꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯆꯩꯅꯕ ꯈꯣꯜꯂꯥꯎ ꯑꯃꯨꯕ ꯑꯔꯪꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯀꯪꯒ꯭ꯔꯦꯁ ꯁꯣꯁꯤꯌꯦꯂꯤꯁ ꯀꯝꯃꯨꯅꯤꯁ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ ꯍꯤꯡꯁꯥ ꯑꯍꯤꯡꯁꯥ ꯔꯥꯖ ꯁꯤꯡꯍꯥꯁꯟ ꯀꯗꯣꯝꯗꯅꯣ ꯂꯝꯕꯦꯟꯁꯤꯕꯨ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕ ꯂꯝꯊꯨꯡꯐꯝꯒ ꯂꯝꯕꯦꯟꯒ ꯁꯝꯅꯗꯕ ꯐꯤꯗꯝꯗꯒꯤ ꯃꯤꯁꯛꯅ ꯂꯨꯕ ꯍꯪꯂꯤ ꯅꯍꯥꯛꯇꯤ ꯏꯃꯥ ꯃꯩꯇꯩ ꯂꯩꯃꯥ ꯃꯖꯥꯏꯕꯦꯝꯃ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤꯅ ꯁꯥꯊꯧꯕ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕ ꯅꯤꯉꯣꯜꯕꯨ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯍꯟꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯊꯦꯛ ꯅꯧꯒ ꯅꯧ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯊꯦꯛꯄ ꯁꯨꯃꯠꯄ ꯕꯥꯁꯤꯒꯤ ꯁꯨꯔꯗ ꯑꯉꯛꯄ ꯄꯨꯡꯂꯣꯟꯗ ꯖꯒꯠꯄꯨ ꯀꯥꯎꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯩꯇꯩꯒꯤ ꯖꯒꯣꯏ ꯔꯥꯁ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯏꯃꯥ ꯃꯅꯤꯄꯨꯔ ꯅꯆꯥꯁꯤꯡꯗꯤ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯔꯨꯗ꯭ꯔꯒꯤ ꯇꯥꯟꯗꯣꯞ ꯖꯒꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯊꯛꯈꯥ ꯑꯣꯜꯍꯟꯕ ꯅꯇꯔꯥ ꯁꯤꯕꯒꯤ
प्रलोय इंगित लेपाक लेमा चेखाइगदौरे लांजद्रबी पुंसी सुपा वाजरबी सती सीतागी असुंबदी चंखिगदौरे चंख्रबरने इमा महात्मा गांधी का लोइनना इमा नंगनदी यंजगे होनबा सारी अचुंबगी मंगला अचुंबगी मंगान धर्मगी मैरी थमोगी सेंगलबा आतिया तारेदना नहासु उरेदना एतोम्बोंगी मखोल अयाहप अकीबा मैरी मैखु अमूबा चिंगमु वांगबा रशिया दा जार निंथौना ओटपा नैबा ई सुप्पा मतुंगदा बंदी बनबास मी लिसिंग कयाबु मतुंगदा कम्युनिज्म सेलिन सेंगलबा नुंथिलदा निंगाइदना खोंगलिबा लमहुईगी कांगु एशिया अमसुंग अफ्रीका की अतियादा पाइरिबा लंजागी संगु पाइबा साइने फिराल यूएनओदा हाफ मास गांधी जीना नोंगा खिबददी अवाबा फोंदोक लई मखोइना मियोइबा जातिगी अमांगबा अमा अदुबु इमा नहाती हुंदोकलमले हिदेन ताफम अदुदा हिंसागी स्वार्थगी पार्टीगी पॉलिटिक्सगी शकुंतलागी निंसिंग खुदो नहाकु काउरे नचासिंगना हौजिक्ति नहाकु इमा मैतै लेमा थीरखिनी नचासिंगना सिंथरकपा पीगा लोइनना अनुताप न चाकलबा दुश्मनता मतमदुदा नहाकति कदाइदा इमा कदाइदा लोजरे सैरे ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯉꯥꯡꯁꯤꯡ R.K. ꯁꯤꯇꯜꯖꯤꯠꯀꯤ ꯄꯣꯏꯝꯁꯤꯡ ꯃꯥꯒꯤ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟꯆꯤꯜꯗ꯭ꯔꯦꯟ ꯑꯃꯗꯤ ꯒ꯭ꯔꯥꯟꯗꯣꯇꯔꯅ ꯊꯤꯕ ꯁꯩꯔꯦꯡꯁꯤꯡ ꯂꯥꯟꯊꯣꯛꯆꯔꯤ ꯃꯁꯤ 2021ꯗ Finding the Voices ꯅ ꯂꯥꯟꯊꯣꯛꯆꯈꯤꯕ ꯄꯣꯏꯝꯁꯤꯡ ꯑꯩꯒꯤ ꯃꯤꯡ ꯆꯄꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯉꯁꯤ ꯁꯩꯔꯦꯡ ꯑꯃ ꯊꯤꯖꯗꯣꯔꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯑꯏꯕꯅ ꯑꯩꯈꯣꯏ ꯑꯦꯒꯥꯗꯧ ꯄꯨꯔꯦꯟ ꯑꯥꯔ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯣꯂꯤꯁꯤꯡꯅ ꯏꯕꯅꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕ꯭ꯔꯗꯔꯤ ꯀꯟꯍꯥꯏ ꯁꯛꯍꯦꯟꯕ ꯅꯪꯕꯨ ꯍꯦꯟꯅ ꯐꯖꯕ ꯈꯟꯕꯗ ꯊꯣꯛꯇꯦꯗ ꯏꯀꯟꯗ ꯀꯟꯕ ꯏꯊꯣꯠꯇ ꯊꯣꯠꯄ ꯊꯝꯕꯥꯜ ꯃꯥꯟꯕ ꯅꯈꯨꯠꯇꯨꯗ ꯃꯨꯔꯂꯤ ꯄꯥꯏꯗꯨꯅ ꯈꯣꯡꯕꯗꯤ ꯇꯥꯏꯕꯪ ꯏꯔꯥꯡ ꯍꯥꯏꯗ ꯇꯥꯅꯕ ꯅꯠꯇꯔꯥ. My name is Toshita Lekram. Today I am going to recite my great-grandfather R.K. Sital's sing poem Orba. Onthong masu o haina takraba heminoiba. Niptigi thokli ayukta numet sandyada thamil. Awabatana niptigi onhi mioiba entity. Thank you. Kurundari, ay maming dodulunang kawi, ay kakatel kiyang may kaya bini. Ay papa maming Yumnam Joy Kumar Singh kawi, mama maming R.K. Minati Devi kawi, akogi Egadaw Puren R.K. Sitoljit Singh ibiramba sayrengi maming ainang. Kuidinay tadaba na pao, adubu kaudinay ng Cebu. Bidhi karang saramba ay nang ay hana laynaba kwaregi chawan nang. Nahak oiri nang kwaregi pikpa ay haktana oiri ay. Thank you. My name is Rajkumar Rana and I'm going to recite my great-grandfather R.K. Sitoljit Singh poem Numaithopa. Mi oina pokpa mapokasi fanadungaida amuksu kapi amuksu i fanadungaida. Thank you. Hamamutada khoirumjari. Aigi ming Rajkumari banisna khoigi ngasi aina thijagadriba sayeng asigi mami lal hongam taida haiba sayeng asi khoigi tagaido Rajkumar Sitalji iramba adumba sayeng adudagi mati taradum khazara tuwai tawzaki baksilagami ajungi thama mai thomdu uramini mahangna wakhan gumnan matau adu ubada kari tawri haiduna
ꯑꯖꯨꯜꯂꯣꯝꯗ ꯑꯣꯟꯗꯨꯅ ꯍꯪꯂꯝꯃꯤꯅꯤ ꯀ꯭ꯔꯤꯁꯅꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯅꯪꯅ ꯇꯧꯔꯤ ꯃꯇꯥꯁꯤ ꯂꯥꯟꯗ ꯇꯧꯕ ꯂꯥꯛꯂꯒ ꯆꯤꯟꯇꯥ ꯄꯨꯔꯤꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯅꯍꯥꯛꯄꯨ ꯈꯦꯇꯤ ꯁꯥꯒꯩ ꯅꯪꯒꯤꯗꯤ ꯂꯥꯟ ꯇꯧꯕ ꯅꯊꯧꯅꯤ ꯂꯥꯟ ꯄꯥꯝꯕ ꯈꯦꯇ꯭ꯔꯤꯅꯤ ꯍꯛꯆꯥꯡꯗꯅꯤ ꯃꯥꯡꯗꯧꯕ ꯂꯦꯡꯗ꯭ꯔꯕꯅꯤ ꯑꯇꯃꯥꯗꯤ ꯐꯤꯃꯟ ꯊꯥꯔꯦ ꯍꯥꯏꯔꯒ ꯂꯥꯏꯗ ꯐꯤꯅꯧ ꯍꯣꯡꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯒ ꯇꯥꯎꯅ ꯏꯍꯥꯛ ꯍꯥꯏꯒꯅꯤ ꯁꯤꯔꯕꯗꯤ ꯄꯣꯛꯄꯅꯤ ꯄꯣꯛꯂꯕꯗꯤ ꯁꯤꯕꯅꯤ ꯁꯣꯏꯗ꯭ꯔꯕ ꯊꯕꯛꯄꯨ ꯊꯧꯗꯣꯛꯂꯕ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯤꯕꯅꯣ ꯄꯪꯂꯕ ꯅꯍꯥꯛꯄꯨ ꯍꯧꯒꯠꯂꯣꯗ ꯊꯨꯅꯃꯛ ꯄꯥꯏꯈꯠꯂꯣꯅꯤ ꯒꯥꯟꯙꯤꯕꯔ ꯃꯤꯅ ꯀꯤꯔꯦ ꯍꯥꯏꯔꯅꯤ ꯃꯤꯡꯆꯠꯂꯨꯔ ꯄꯥꯝꯗ꯭ꯔꯕ ꯂꯝꯕꯣꯏ ꯇꯨꯕꯣꯏ ꯑꯣꯏꯒꯦꯁꯨ ꯌꯨꯝꯕꯥꯟꯗꯨꯅ ꯑꯣꯏꯌꯨꯅꯤ ꯐꯤꯖꯦꯠꯇꯅ ꯌꯥꯗꯦꯅꯤ ꯄꯨꯛꯅꯤꯡꯗꯅ ꯃꯔꯨꯅꯤ ꯍꯧꯈ꯭ꯔ ꯃꯄꯣꯛ ꯈꯪꯉꯤꯗꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯤ ꯙꯔꯃ ꯃꯥꯡꯗꯧꯕ ꯙꯔꯃ ꯀꯜꯂꯤ ꯑꯩꯍꯥꯛꯇꯤ ꯄꯥꯄꯤꯁꯤꯡꯅ ꯑꯣꯠꯄꯗ ꯁꯥꯗꯨꯁꯤꯡꯅ ꯋꯥꯕꯗ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯗꯨꯅ ꯁꯥꯗꯨꯁꯤꯡꯕꯨ ꯀꯜꯂꯤꯗ ꯊꯧꯅꯥꯏꯗ ꯑꯩꯍꯥꯛꯅꯤ ꯊꯧꯅꯥꯏꯁꯤꯡꯅ ꯁꯥꯕꯅꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯣꯏꯅ ꯂꯩꯔꯅꯤ ꯊꯕꯛꯇ ꯇꯧꯕ ꯃꯍꯩ ꯊꯦꯡꯗꯕꯅꯤ ꯅꯪꯗꯤ ꯁꯨꯖꯕꯇꯅꯤ ꯑꯩꯅ ꯁꯤꯟꯊꯥꯔꯤꯕꯅꯤ ꯆꯥꯕ ꯊꯛꯄ ꯑꯄꯨꯝꯕ ꯀꯣꯏꯕ ꯆꯠꯄ ꯈꯤꯕꯤꯛꯇ ꯅꯤꯡꯉꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯀꯣꯛꯄꯤꯒꯅꯤ ꯅꯄꯥꯛꯇꯣ ꯒ꯭ꯌꯥꯟ ꯂꯩꯕꯗ ꯃꯥꯜꯂꯤꯕ ꯒ꯭ꯌꯥꯟꯗꯤ ꯏꯔꯩ ꯂꯩꯇꯅ ꯁꯤꯕ ꯆꯪꯕ नायदिने आत्मा नंगी खलुनु थबक चौबा तौबना ग्यान लैबा ngakतना ai pu phangge yadine tu i marakta leptuna bhakti kappa miduna phangi soidana aihaku thammayibani aihakna wang khwaidagi wangna nahaku dhamma kumba thadu aingonda changjongni pap kumba kopini arembada warunu yam kurimjat ꯑꯩꯒꯤ ꯏꯃꯤꯡ ꯈ꯭ꯋꯥꯟꯕ ꯊꯣꯛꯆꯣꯝ ꯑꯩ ꯀ꯭ꯂꯥꯁ 6ꯇ ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯒ ꯏꯙꯧ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯣꯖꯤꯠ ꯁꯤꯡꯍꯅ ꯏꯕ ꯁꯩꯔꯦꯡꯅꯤ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯉꯁꯤ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯅꯤ ꯃꯤꯇꯩ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠꯅꯤ ꯃꯤꯇꯩ ꯂꯤꯡꯖꯦꯜ ꯏꯀꯦꯡꯗꯤ ꯋꯥꯋꯥ ꯆꯦꯟꯖꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯁꯛꯇꯤ ꯏꯄꯥꯛ ꯎꯠ ꯅꯤꯡꯇꯝꯃꯟꯕ ꯂꯥꯛꯈꯤꯗꯣ ꯃꯥꯏꯊꯤꯔꯁꯨ ꯎꯠꯆꯈꯤ ꯈꯣꯡꯕꯥꯟ ꯅꯤꯡꯇꯝ ꯂꯤꯡꯖꯦꯜꯗꯣ ꯏꯇꯤꯍꯥꯁ ꯆꯦꯖꯪꯗ ꯃꯌꯦꯛ ꯂꯥꯅ ꯏꯈꯤꯗꯣ ꯃꯩꯇꯩ ꯖꯥꯇꯤ ꯑꯄꯤꯛꯈꯠ ꯂꯤꯡꯖꯦꯜ ꯐꯅ ꯐꯕꯗꯣ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯁꯩꯕ ꯁꯛꯆꯩ ꯈꯣꯡꯖꯣꯝ ꯂꯥꯟ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯎꯕꯗ ꯕ꯭ꯔꯤꯇꯤꯁ ꯅꯨꯡꯁꯥ ꯑꯊꯧꯕ ꯉꯛꯂꯗꯨꯅ ꯄꯥꯜꯍꯟꯈꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯅꯤꯡꯇꯝꯕ ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯐꯝꯗ ꯀꯥꯔꯕꯁꯨ ꯂꯣꯏꯄꯣꯠꯇꯣ ꯖꯒꯠ ꯃꯥꯡꯗ ꯎꯠꯉꯝꯈꯤ ꯃꯩꯇꯩ ꯂꯅꯥꯏ ꯄꯥꯟꯕꯗꯣ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝ ꯂꯝꯗꯝꯗ ꯊꯋꯥꯏ ꯀꯠꯄ ꯑꯊꯧꯕ ꯃꯈꯣꯏꯒꯤꯗꯤ ꯂꯝꯖꯦꯟꯗꯣ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯈꯣꯠꯈꯣꯠꯄ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯅꯕ ꯆꯤꯡꯕꯨ ꯇꯝꯕꯨ ꯑꯅꯤ ꯄꯨꯟ ꯂꯤꯡꯖꯦꯜ ꯃꯥꯡꯍꯟꯒꯅꯨ ꯁꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯏꯁꯥꯏ ꯄꯨꯟ ꯀꯠꯁꯤ ꯙꯔꯃ ꯂꯣꯟ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯄꯂꯦꯝꯗ ꯃꯥꯒꯤ ꯈꯣꯡꯂꯥꯝ ꯂꯥꯟꯕꯗ ꯃꯄꯨꯛ ꯐꯥꯅ ꯆꯠꯅꯕ ꯁꯛꯇꯤ ꯃꯥꯒꯤ ꯀꯣꯂꯣꯏꯗꯤ ꯑꯌꯨꯛ ꯑꯦꯜꯍꯧ ꯑꯦꯜꯈꯣꯡꯗ ꯁꯛꯁꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯨꯃꯤꯠ ꯌꯥꯆꯪ ꯂꯥꯏꯅꯤꯡꯗ Unity is strength. Let's save our motherland. Thank you. Gadau Kurum Amadi Abo Bemabu Su Kurum Jari Ine Monica Basu Kurum Jari Mayapuna Mapusu Kurum Jari Patoksa Gadori Basering Asi Agadau Pure Mingwen Panjarabada Sitaljet Na Ibi Ramba Ketuki Sering Larik Atutagi Haijaba Sering Aduni Hairiba Sering Asi So Lising Amaga Jamapan Nifunitwa Inda Asmirda Laringai
इखिबनी ꯑꯩꯒꯤ ꯃꯤꯡ ꯗꯤꯕꯥꯀꯔ ꯀꯧꯖꯩ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯥꯏꯀꯩꯗ ꯅꯪꯕꯨ ꯇꯝꯃꯧꯏꯅꯦ ꯅꯒꯨꯟ ꯇꯝꯃ ꯇꯥꯏꯅꯦ ꯇꯥꯏꯕꯪ ꯏꯔꯥꯡ ꯆꯥꯎꯕꯅ ꯎꯅ ꯎꯅ ꯎꯗꯦꯅꯦ ꯇꯥꯅ ꯇꯥꯅ ꯇꯥꯗꯦꯅꯦ ꯅꯪꯅ ꯁꯤꯔꯛꯄ ꯄꯥꯎꯈꯣꯜ ꯄꯥꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯩꯌꯦ ꯃꯔꯛ ꯃꯔꯛꯇ ꯀꯥꯎꯔꯤꯁꯦ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯂꯨꯅ ꯅꯍꯥꯛꯅ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯀꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯒꯥꯗꯣ ꯄꯨꯔꯦꯟꯅ ꯏꯕꯤꯔꯝꯕ ꯀꯩꯇꯨꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯆꯔꯒ ꯄꯥꯖꯔꯛꯀꯗꯕꯅꯤ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯨꯔꯨꯞ ꯀꯧꯏ ꯄꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯡ ꯇꯣꯗꯤ ꯀꯧꯏ ꯑꯩꯅ ꯄꯥꯕ ꯍꯧꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯆꯨꯔꯨꯞ ꯑꯉꯧꯕ ꯁꯥꯒꯩꯒꯤ ꯆꯥꯅꯊꯣꯏꯕꯤꯅꯤ ꯅꯪꯗꯤ ꯃꯇꯧ ꯇꯝꯕ ꯚꯥꯔꯠ ꯃꯆꯥꯒꯤ ꯅꯤꯉꯣꯜ ꯀꯥꯒꯤ ꯑꯇꯣꯝꯕꯤꯅꯤ ꯄꯥꯈꯪ ꯁꯅꯧꯒꯤ ꯈꯨꯔꯛꯀꯤ ꯑꯉꯧꯕ ꯂꯩꯇꯦꯡꯅꯤ ꯃꯊꯣꯟ ꯀꯥꯔꯕ ꯅꯨꯔꯥꯒꯤ ꯅꯥꯀꯟꯗ ꯃꯩꯈꯨ ꯊꯣꯛꯄꯤꯅꯤ ꯊꯛꯀꯦ ꯀꯣꯄꯦꯅ ꯆꯤꯡꯒꯤ ꯀꯣꯄꯦꯅ ꯕꯨꯙꯤ ꯃꯛꯂꯕ ꯅꯪꯅ ꯕꯨꯙꯤ ꯇꯥꯍꯜꯂꯤ ꯑꯃꯨꯛ ꯇꯤꯟꯅꯈ꯭ꯔꯕꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯔꯨꯞꯅꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯙꯔꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯦꯝ ꯖꯒꯠꯀꯤ ꯄ꯭ꯔꯦꯝ ꯄꯨꯝꯕꯗꯒꯤ ꯍꯦꯟꯕꯤꯅꯤ ꯑꯁꯤꯡꯕꯇꯅ ꯅꯅꯥꯛ ꯌꯧꯅꯤꯡꯗꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯒꯥꯏꯗꯧꯕꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯕꯨ ꯑꯃꯁꯨꯡ ꯑꯣꯖꯥ ꯁꯔꯣꯖꯅꯔꯤꯅꯤ ꯑꯃꯗꯤ ꯏꯆꯟ ꯃꯣꯅꯤꯀꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯚꯛꯇ ꯕꯁꯜ ꯒ꯭ꯔꯥꯟꯁꯟ ꯑꯣꯐ ꯑꯥꯔ ꯀꯦ ꯁꯤꯇꯣꯖꯤꯠ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯚꯦꯗ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨ ꯄꯥꯊꯣꯛꯆꯒꯦ ꯚꯦꯗ 29 ꯖꯨꯟ 1941ꯗ ꯏꯔꯝꯕꯅꯤ ꯈꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯑꯇꯥꯡꯕ ꯑꯍꯣꯡꯕ ꯄ꯭ꯔꯂꯣꯏꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯕ ꯌꯥꯗꯕꯅ ꯂꯩꯁꯦꯝꯒꯤ ꯒ꯭ꯌꯥꯟ ꯇꯥꯛꯄꯤꯅꯕ ꯂꯩꯇꯕꯅ ꯅꯪꯗꯗꯤ ꯍꯤꯡꯍꯧꯔꯦ ꯅꯪꯒꯤ ꯀ꯭ꯔꯤꯄꯥꯅ ꯃꯨꯅꯤ ꯔꯤꯁꯤ ꯀꯌꯥꯅ ꯈꯪꯖꯔꯦ ꯃꯥꯗꯤ ꯅꯪꯅꯤ ꯍꯥꯏꯕ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯑꯁꯤ ꯖꯒꯠ ꯁꯤꯟꯅ ꯁꯟꯗꯣꯛꯄꯤꯔꯦ ꯀꯛꯊꯠꯄꯤꯔꯦ ꯑꯕꯤꯗ꯭ꯌꯥꯒꯤ ꯃꯌꯥꯂꯥꯡ ꯁꯆꯤꯠ ꯑꯅꯟ ꯃꯌꯦꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯥꯔꯊ ꯅꯪꯒꯤ ꯀ꯭ꯔꯤꯄꯥꯅ ꯐꯪꯖꯔꯦ ꯃꯤꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯃꯨꯅꯤ ꯔꯤꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯆꯠꯀꯗꯕ ꯂꯝꯆꯠ ꯈꯪꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯦ ꯀꯕꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯩꯍꯥꯛꯀꯤꯁꯨ ꯀꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯔꯕ ꯒꯟꯙꯥꯔꯤꯒꯤ ꯃꯤꯠꯈꯨꯝꯐꯤ ꯍꯧꯖꯔꯒꯦ ꯆꯥꯝꯃ ꯄꯣꯛꯄꯤ ꯏꯃꯥ ꯒꯟꯙꯥꯔꯤ ꯍꯥꯡꯗꯣꯛꯂꯣ ꯃꯤꯠꯈꯨꯝꯐꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯂꯤꯒꯤ ꯑꯔꯣꯏꯕ ꯖꯨꯛ ꯂꯩꯔꯤꯕꯔꯥ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕ ꯑꯃꯁꯨꯡ ꯑꯉꯥꯟꯕ ꯈꯨꯝꯖꯤꯟꯕ ꯑꯃꯁꯨꯡ ꯍꯥꯡꯗꯣꯛꯄ ꯏꯃꯥ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈ꯭ꯔꯕ ꯅꯪꯅ ꯃꯉꯥꯜꯕꯨ ꯁꯤꯡꯅꯔꯗꯨꯅ ꯀꯌꯥꯗ ꯃꯝꯅ ꯂꯦꯜꯂꯛꯂꯤꯕ ꯅꯪꯅ ꯑꯃꯝꯕꯒꯤ ꯃꯔꯛꯇ ꯃꯝꯅ ꯌꯦꯡꯂꯤ ꯏꯃꯥ ꯅꯪꯅ ꯃꯤꯈꯨꯝꯒꯤ ꯃꯔꯨꯝꯗ ꯂꯩꯁꯦꯝꯕꯒꯤ ꯂꯤꯂꯥ ꯀꯌꯥ ꯁꯕꯠꯇ꯭ꯌꯥꯒꯤ ꯈꯣꯡꯆꯠ ꯇꯥꯟꯅꯔꯤ ꯑꯉꯥꯟꯕꯕꯨ ꯐꯥꯒꯗꯕꯒꯤ
चेनख्री अमंबना चेनखिबगुम नुमितकी मंगानदा सभत्यागी मियेंग करीबू फंगलबगे इमा नंगी मिखुंगी मियेंगदा सतीगी मियेंग ममागी नुंसीबा अचुंबगी फजबा अचुंबगी फजबगी अखांग कनबगी थौना फबगी मरोल अहुंगी अपुनबा तुंगलम चटकी पुंसी सभत्यागी मंगान कनानो चंगलकलिबा नत्तबरा संजोय मानी भारत माता करी करी तमदौबा करी लैरी तमदौबा अनौबा पाउना करी लैत्रे अमत्ता लैत्रे पुनमक लोयरे पुमतुम तुमले पुमलोय लोयरे पुमम मौखरे वहाई अमत्ता सु लैत्रे करीबु खंगनिंगली बगेने करीबु खंगनिंगली बगे इमा करीबु निंगली बगे सती करीबु तानिंगली बगे चामा पोपी करीबु तानिंगली बगे चामा पोपी पुमलोय लोयरे हौजिक्ती इमा नंगना उदबा इमा नंगना खंगदबा लैरिब्रा इमित पांजबतनी एखोइदी करीसु उबा ngamde नंगुम नमित खुमजिलिबा नंगना हेना उरी एखोइदगी अदुदी लौथोकलो संजोय आइगी मित खुमफी पांगलगे इमित छे नहाकुम येंगलगे लौथोकना नंगुमना उरीबा पुनमक उखिदनबा अमु अमंबना कुपसिनखिबा हेना मम्बा अमंबा अमा ओइननबा अमंबा अमगा अमंबा 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 अमंबगी अमंबा ngakta अमंबगी नुमित अमंबा जगत अमंबगी गंधारी लोइजरे सैरी असुमना ओजाना ngasi समाजदा लैरिबा खुदिंगमकपु खुरुमजरी पाथोकजगदौरिबा सैरें असिगी ममिंग नुंग ओल्लबा मंगलान नुंग ओल्लबा मंगलान अमा खु तुंपक तादुना फमली चिंगशांग नापोमगी फकलांगदा ngathaduna केलकली अतियादगी पिरांग मरिक अमतंग मतमगी खजाइदा महाकालबु मोन ओइना खांगदुना असुम असुम तुमथखी एखोई मिकप थोकली अमुकसु तुमथै नुंग ओल्लबा मंगलानदुदी खु तुंपक तादुना फमली अदुमक फमली चिंगशांग नापोमगी फकलांगदा ngathaduna लोइजरे खुरुमजरे खुदिंगमकपु खुरुमजरी पाथोकजगदौरिबा सैरें असिगी ममिंग तरंग चतखिबा मिकुप्ता अइखोई खंगहौद्रे सुमांग मतोनगी निम पांबीदुना तपना तपना सैजाग ओनखिबा खामेन पांबीनी खंदुना इसिंग चाइजबा पांबीदुना तपना तपना लम खामेन ओनखिबा अइखोई करिमत्ता खंगहौद्रे पोंदा योक्चबा कोकिलदुना नोंगमा क्वाक ओंदुना पाइखिबा युमदा लुइजबा कोकिलदुना नोंगमा तोकपा ओनखिबा अइखोई करिमत्ता खंगहौद्रे सुमांग मतोनगी उतोंदा थोकलंबा थाजना नोंगमा खंगहौदना लिकली मचेत ओनखिबा वाखलगी लैतंगाई मचेत अमा
मरक्ता इन खरदंग खंगतजरगा लांथोकजगे मियामना पांबीरबदी मागी सैरेंगसे अदुम या चथजगनी फिजोल होंबा हाइबसी आई थमजगे असुमने इरमी महाकना हॉस्पिटल दुदा लैना लैना मनातोन दुदा कोई मागी चखाउदा सिहनबदी यादबनीना नोज फीडिंग तौरकांदा पुनमक लैरकांदा मागी वाखंदुना फौरकपसिंगदु माना इसिनजरंबा फिजोल होंबा हाइबसे मसी इहान हानबा ओइना आइना व्यूअरसिंग लिसनरसिंगी मफमदा थमजगे थमोय ऐगी वाखंबी नुंसीरबी इमा कामै नंगना पामजना थोनबीबा पुंगनिंग आइना सु खोइदाबा सेलबनी नुंसी खुदोल से तत्लरोइदबा लंगलाना पुनखरबनी पामजबा कनागी मिटमांगदा कावबा ममी थमखिनबा ख्वांगचेत मची लांगहल्लगे लमजाव खोना पाउथोखरगा नंगी नापदा यौरुनबा मरमदी निंथी मले पामजा मले थमोय आइबु नुंगोल हल्ले आइबुदी असुक सकाय हल्लगा इमादी करीगी होंगलोइदनो होंबियु पुंगनिंगी फिजोल मान हारिबा फिजोल से पुंगनिंगी मिफम खुदिंग दा फजाबा दा खुदिंगमक तुंगबनी कना मतना खेतोकपा ngamdabani अरेपा लैते खंगनरबा मथोंग हुखिद्रबा पुंगनिंगने जोंगदुना त लैबा योंगुंबा अदुनबु अवोनबा लैरमलिबने ngamkhai naidaba pambana leptana lamjingliba taibangsida asiba khaktana arepa panthungni mina panba taibang panda chanabi na lining ngamnamak mina thohanbani amang atong punbane matamgi khonglei tung inbagi aikhoi ahingba kauribani phibam mafam matamda laithok laisin hauna sane lai oi khrabai ipa ipuda tawimal utpa phidamni macha oibagi haunabani adubu makhoi su mini ne nongmagi honglakhiba lamhuigum leikhul hainaramba phi thongdana sahing saramliba khannanaba koki mapana thauraba khutcha sijinnaduna matamgi yaol tungilliba migi wang khraba thakni hojikpu leikhulda hanjilloba ima nangsu yaningloine awangba punsigi phidamgi damak pungningi phizon honglase phajaba haibase nungsibagi lonchatti aphabane ayokpa yumchana khangamba phibam amatada khetokpa yararoidaba thamoi khuding phawbanane nungsibagi langlana pullagani thamoi da penariba potki oiba taibang sida apamba thungnanaba sinthabada sinthaduna ai khakta ningai dagi mingon dagi su yai phaningai oiraba laibu pelhan baga manabarane aigi hingningai sinthongda mina khurauduna tunari silam sintha kairabarane hauna khangda bagi thawongne phanamak langai chonduna su mingsatki langai di hangla dabane taibang punsigi lanchakne thukre ima hiram khuding manaba ase sukyam namak yadene sukyamak yadene ahingbagi machindi chinjak nido chinjak na chatlibani aikhoi su wata padabana marune hendok pathok padi mangna ningai ne karina midi karambane mapuk warak pangamdene hijak pu chinjakum na charabadi chakhau thumna pelani do hugi maisa palak ani mipung khuding khangnarabasu yu asi migi damakni hijak ni kanana ngakna thakna bagene nisa pu bagi hongna sa pungning bu mayai ka hanbana pamjariba migi damak thawai ni do taibangi chaw khraba chinsang prithi imagi tampak thaksi suning basingi sinthana thallibana miga panminaba sida migi su wakhangna silangse mapuk warak ngamdaba singna mangna pham
ꯌꯨꯕꯨ ꯇꯠꯇꯅ ꯊꯥꯅ ꯐꯗꯅ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤꯒꯤ ꯊꯧꯏꯟꯁꯤꯅ ꯄꯣꯛꯄꯗ ꯌꯨꯄꯥꯟ ꯊꯥꯔꯤꯕ ꯁꯤꯕꯗ ꯃꯪꯀꯠ ꯑꯣꯏꯅꯔꯤꯕ ꯄꯥꯝꯖꯔꯤꯕ ꯄꯦꯟꯖꯔꯤꯕꯒꯤ ꯊꯤꯡꯍꯩꯗꯦꯌꯦ ꯑꯗꯨꯕꯨ ꯏꯃꯥ ꯀꯥꯃꯩ ꯑꯉꯥꯡꯅ ꯑꯍꯜꯗ ꯁꯤꯟꯗꯝꯕꯗ ꯌꯨ ꯊꯣꯡꯕꯗꯤ ꯌꯥꯎꯍꯟꯒꯨꯝꯁꯤꯅꯦ ꯍꯩꯅꯤꯡꯂꯤꯕ ꯈꯩꯇꯅ ꯂꯣꯟꯅ ꯍꯩꯖꯈꯤꯁꯅꯨ ꯅꯝꯊꯃꯜꯂꯤ ꯂꯨꯃꯟꯗꯦ ꯁꯤꯟꯊꯣꯡꯁꯦ ꯄꯨꯛꯆꯥꯛꯄꯨ ꯌꯨ ꯑꯣꯟꯊꯣꯛꯍꯟꯕ ꯂꯧꯗꯕ ꯂꯥꯏꯔꯕꯁꯤꯡ ꯆꯥꯛꯊꯨꯡꯅꯗꯦ ꯂꯧꯃꯤꯁꯨ ꯂꯥꯏꯔ ꯇꯥꯜꯍꯜꯂꯤ ꯁꯤꯟꯃꯤ ꯁꯨꯠ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯁꯨꯅ ꯃꯤꯃꯥꯟꯅꯗꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯀꯣꯃꯜꯂꯕ ꯄꯨꯟꯁꯤꯕꯨ ꯀꯥꯡꯈꯊꯥꯡ ꯑꯣꯏꯍꯜꯂꯤꯅꯦ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯖꯕꯗ ꯃꯤꯕꯨꯁꯨ ꯌꯦꯛꯅꯕ ꯁꯤꯟꯊꯥꯡꯁꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯕ ꯂꯨꯅ ꯂꯦꯝꯕ ꯁꯦꯝꯒꯠꯂꯣꯟꯗ ꯂꯩꯔꯤ ꯃꯄꯥꯟ ꯅꯥꯏꯗꯅ ꯂꯣꯏꯖꯨ ꯂꯣꯌꯥ ꯈꯨꯟꯄꯥꯛ ꯊꯛꯇ ꯄ꯭ꯔꯤꯊꯤ ꯏꯃꯥꯒꯤ ꯂꯩꯍꯥꯎꯁꯤꯗꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅꯕꯨ ꯌꯣꯛꯈꯠꯂꯤ ꯃꯅꯤ ꯃꯇꯨꯝ ꯄꯣꯛꯄꯅꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯥ ꯍꯛꯆꯥꯡ ꯑꯃꯠꯇꯗ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯌꯥꯝꯈ꯭ꯔꯦ ꯁꯛꯂꯣꯟ ꯑꯃꯝꯕ ꯑꯉꯥꯟꯕꯒꯤ ꯄꯨꯟꯅꯤ ꯈꯥꯗ ꯅꯨꯃꯤꯠ ꯌꯨꯡꯂꯤꯉꯩ ꯋꯥꯡꯗꯅ ꯑꯍꯤꯡ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯂꯦꯞꯅꯥꯏꯗꯦ ꯀꯩꯗꯧꯅꯨꯡ ꯇꯥꯏꯕꯪ ꯐꯝꯄꯥꯛꯀꯤ ꯁꯤꯟꯊꯥ ꯏꯃꯥ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯃꯥꯅ ꯍꯪꯉꯤ ꯑꯍꯪꯕ ꯈꯨꯗꯝ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯂꯧꯃꯤꯒꯤ ꯑꯍꯤꯡꯒꯤ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯃꯄꯨꯒꯤ ꯋꯥꯈꯪꯕ ꯁꯟ ꯄꯥꯕꯣꯠꯅ ꯋꯥꯕꯅꯁꯨ ꯁꯥꯗꯧꯊꯪ ꯃꯄꯨꯅ ꯁꯟ ꯒꯥꯔꯤ ꯊꯛꯇ ꯇꯨꯝꯊꯣꯛꯈ꯭ꯔꯤꯉꯩ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯂꯛꯇꯨꯅ ꯑꯁꯤꯕꯒꯨꯝꯂꯕ ꯃꯄꯨꯗꯨꯕꯨ ꯂꯝꯖꯤꯡꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯂꯧꯃꯤ ꯉꯥꯛ ꯁꯦꯟꯕ ꯂꯦꯡꯗꯕ ꯃꯔꯨꯞ ꯑꯣꯏꯔꯤꯅꯦ ꯑꯗꯨꯕꯨ ꯑꯆꯦꯟꯕ ꯒꯥꯔꯤꯗꯤ ꯃꯊ꯭ꯋꯥꯏ ꯄꯥꯟꯗꯦ ꯋꯥꯈꯪꯗꯦ ꯑꯊꯧꯕ ꯃꯤꯅ ꯉꯥꯎꯕꯗ ꯑꯊꯧꯕ ꯑꯇꯣꯡꯕꯁꯨ ꯂꯥꯛꯊꯗꯨꯅ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯂꯣꯝꯍꯜꯂꯤꯗꯣ ꯃꯇꯝꯒꯤ ꯌꯥꯋꯣꯜ ꯊꯧꯏꯟꯁꯤꯟꯕ ꯄꯣꯠꯀꯤ ꯑꯣꯏꯕ ꯄꯥꯝꯕꯩꯁꯤꯡꯗꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯕꯨ ꯃꯥꯏꯑꯣꯟ ꯉꯥꯎꯔꯕ ꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯂꯃꯥꯡꯅꯍꯟꯈꯤꯕꯅꯦ ꯑꯗꯨꯅꯗꯤ ꯏꯃꯥ ꯀꯥꯃꯩ ꯃꯥꯂꯦꯝꯒꯤ ꯊꯣꯏ ꯍꯦꯟꯅ ꯈꯨꯀꯟꯕꯁꯤꯡꯅ ꯁꯛꯇꯤꯒꯤ ꯀꯔꯥꯝꯕꯗꯒꯤ ꯊꯧꯏꯟꯁꯤꯟꯗ ꯃꯥꯂꯦꯝꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯅꯕꯒꯤ ꯑꯁꯣꯟꯕ ꯂꯩꯄꯥꯛꯁꯤꯡꯗ ꯂꯥꯟꯗꯥꯕꯗ ꯅꯤꯁꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅꯗꯨꯅ ꯑꯄꯪꯕ ꯄꯪꯗꯕ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯕꯨ ꯅꯤꯁꯥꯒꯤ ꯃꯣꯟꯗ꯭ꯔꯪꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯉꯩ ꯂꯣꯏꯅ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯍꯧꯗꯨꯅ ꯃꯤꯒꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯒ ꯂꯣꯏꯂꯝ ꯈꯨꯖꯤ ꯄꯥꯏꯁꯤꯜꯂꯤꯕ ꯀꯌꯥꯗ ꯀꯣꯝꯈ꯭ꯔꯕ ꯊꯨꯈ꯭ꯔꯕꯅꯣ ꯃꯤꯅꯥꯏ ꯌꯣꯜꯂꯤꯡ ꯊꯨꯕꯁꯦ ꯄꯨꯛꯅꯤꯡꯒꯤ ꯃꯆꯤꯅꯤꯅꯦ ꯀꯣꯛ ꯑꯁꯦ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡ ꯆꯠꯂꯤ ꯃꯇꯤꯛ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯇꯥꯟꯕꯅꯦ ꯂꯣꯏꯂꯝ ꯁꯔꯧꯂꯥꯡ ꯊꯨꯈ꯭ꯔꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯗꯤ ꯃꯤꯌꯥꯝꯅ ꯑꯁꯥ ꯇꯧꯍꯩꯗ꯭ꯔꯕꯅꯦ ꯃꯔꯤꯜ ꯍꯥꯝꯐꯣꯏꯅꯔꯕ ꯐꯥꯗꯣꯛꯀꯨꯝꯕꯅꯦ ꯃꯁꯥꯒꯤ ꯍꯛꯅ ꯆꯠꯆꯗ꯭ꯔꯕ ꯃꯤꯅ ꯊꯤꯕꯣꯡ ꯄꯥꯟꯅꯔꯤꯕ ꯑꯃꯝꯕ ꯃꯣꯟꯗ꯭ꯔꯪꯗ ꯊꯣꯏꯆꯠꯅꯕꯅꯦ ꯌꯦꯛꯅꯕꯕꯨ ꯃꯔꯨꯞꯅꯤ ꯊꯥꯖꯕꯒꯤ ꯃꯔꯜ ꯇꯨꯝꯕ ꯃꯈꯩ ꯂꯧꯇꯨꯅꯗꯨꯅ ꯈꯨꯟꯅꯥꯏ ꯂꯣꯟꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯅꯅꯕ ꯃꯔꯩꯕꯥꯛꯀꯤ ꯌꯨꯝꯕꯤꯕꯨ ꯐꯨꯛꯇꯣꯛꯅꯤꯡꯕ ꯉꯝꯕꯅꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥ ꯀꯥꯃꯩ ꯑꯁꯣꯟꯕ ꯂꯩꯄꯥꯛꯁꯤꯡꯗꯁꯨ ꯃꯥꯟꯅꯗꯦꯅꯦ ꯂꯣꯏꯂꯝ ꯃꯤꯈꯥ ꯄꯣꯟꯗꯨꯅꯁꯨ ꯄꯨꯛꯅꯤꯡ ꯂꯤꯆꯠꯀꯤ ꯅꯤꯡꯇꯝꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕꯁꯤꯡ ꯂꯥꯏꯕꯛꯇꯗ ꯇꯥꯏꯅꯗꯨꯅ ꯂꯦꯟꯊꯣꯛꯇꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯇ ꯆꯣꯡꯊꯣꯛꯂꯛꯇꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯌꯣꯛꯅꯕꯗ ꯃꯩꯔꯤꯕꯨ ꯐꯤꯅ ꯅꯝꯍꯠ ꯉꯝꯗꯕꯒꯨꯝ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯍꯟꯗꯨꯅ ꯂꯩꯉꯥꯛ ꯃꯨꯠꯈꯤꯕꯗꯒꯤ ꯅꯤꯡꯇꯝ ꯏꯍꯧꯕꯨ ꯃꯥꯌꯣꯛꯅꯕꯅ ꯂꯥꯟꯃꯤ ꯃꯄꯩꯁꯤꯡꯅ ꯊꯥꯗꯔꯝꯕ ꯂꯩꯄꯥꯛꯀꯤ ꯄꯥꯡꯒꯜ ꯄꯨꯝꯕꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯝꯒꯠꯅꯅꯕ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜꯗ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯤꯁꯤꯡ ꯆꯥꯗ 35 ꯐꯥꯎꯕ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯇꯃꯛ ꯃꯍꯩ ꯍꯩꯕ ꯑꯣꯏꯔꯗꯨꯅ ꯃꯥꯂꯦꯝꯗ ꯏꯆꯪ ꯊꯧꯔꯛꯂꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯋꯥꯠꯇꯦꯅꯦ ꯑꯁꯤꯕꯨ ꯊꯥꯖꯕ ꯉꯝꯗꯕꯔꯣ
कोकी थोहिंसिनगीदमक्तने ताइबंगपानसे चिंजांगना मथौ हापने चखाउदा फागी यादबने पुंगनिंग हक्चांग से लुहन से ताइबंग थवाई कायदोंफम ताइबंग असंगबना लैतेंबी तरंगदा तोमसिनरीबी पृथ्वी की मचा ओइना पोहनबसे यंबियु इमा से इमा अचत खुदिंग मक्सिबु अनेम अवांग थीजा